ꯀꯔꯤꯒꯤꯅꯣ ꯐꯥꯖꯜ ꯊꯝꯃꯤꯗꯣ ꯑꯕꯤꯅꯥꯁꯤꯅ ꯆꯥꯃꯣꯁ ꯑꯃ ꯂꯧꯔꯦ ꯇꯧꯅꯕ ꯅꯨꯄꯤ Hello mayam, good morning. Mayam punama kasani mo chingga mukoso na taram nursery. Ada mayam ngasi thabak se khara ko me abako ngasi se daily vlog ni. Ada thabak se khara ko me to hoji se ginu pagi su ngasi se ginu pagi su morning duty laite ba. Aduna mayam puram nai ngon ha podo iru thok tai gi jakun changpra changdai na hai do hoji se pung tare tare abako ado ai mai thadana lai du thana kona lopna ma lore. Ai hoji mapana phamni nusi jang kona sitya ba mapana phamni anh này hippy जी मपान फमी नाबको दुगी कनो तौरे लाइट थारेदी मयामना उबा फंगारोको सिस्टर कदि होजे दुख थारी छेको असि लोकन म लोयराबा नुमि खुदिंगी दे ए दुमाइना कनो तब नते बाइदि नुमि खुदिंगी इरु दुक्तंगागी चाखुम चंग बनते बा रुम नंग फादो नंग नतबदो अदुगैदुगो दुम चंगबै वारी ने आबा खंब्रा द जी आई सी प्रोडक्ट खलिसे सुंगे बिल्डिंग दे गे इमुंग दे जहा तबदो लोकन होयेबा अदो असि से मु पागु दंग ने बा इन दुम खजलि ने बा द मयाम कनो तौरे ऐसे प्रेशर खरा लेबको अदुगा प्रेशर से फनबगी अहामबदा कैसानी आइदा इन अहामबदा तुम होगलागा इसिंग 5 लीटर की थेको अदुई मथंदा होजिसे चाबगी आइगी ओइना चाबदी नतेको आइगी ओइना चाबगी थकपगी को पोट अमा रेडी तौरस मयाम दो आई ngasiदगी अदुगी पोतो दुम डेली थकपा हौदरोबनेबा अदु जामनासु हावरेबा मनंगन उसिन जाम हावरेबा अदो मयाम जेंगरासि होजिक दुई मथंदा दुम आई ngasiदी कइनो बाजारनसु थोकनेबको अदुगा दुम बाजार थोकदसु दुम कइके दुम उहलकेबको दगी मफम खरासि चकदब लई अदुसु हलके दगी ngasiगी ब्लॉग सिदी इन दुम कइके सेम्बा फुरी तुबा खोपा अदुगमसु दुम मते मते हापागे कइगिनो आइदि ngasiदो आइगी नुपा लैरबनिना आइसु थबक तो खरा संगेना अदुनने याबा नहांगै दिमाग लैतबनिना थबक तो कल्लेबको अदगी खंगदेदा थबक खरा कल्लेबदो ngasiदी मा लैरबनिना दुम अमा अमा मतेंग पांबिगिबदा आइगिसु आइ थबक तो नंगनारनिना अदो मयाम असिगी थकपसे को मयाम शुगर ददी एकदम फजना फैयेबको डायबिटीज नाबा मिगी ओरगदी सातिना फबा हिदांगनेबा अदो मयाम थौरसी हजिक आइदि रेडी तौरसी नुपा मपानदा इचानुपी लारिक पारी इचानुपा मपानदा हिपिबा मसे मयाजे यंगुने दुगा मयाम सिगा लैरे अइना हाइबा पोतो असिदी करी पत्ता नेबको करी पत्ता से एगी पानबदो अदुइदो पांबी मचा मा पांबनिना अदुइदो निमि पिटिंगी सुमाइ तौतो हेक पत्ता रगदी पांबी लैररोइनाको अदुइ मथंगा अइना ngara मेथी लैरे से मेथीगा करी पत्ता गा नेबा तौदैसे अदगी असिना दुम अइगी मथक्ता पांबा अंगोम हिनादो अइना दुम हेक लैबनेको असिगिसे चमथोंला करिनो मा तौगे अदो अइगी नुपागिदि नुंदिन ड्यूटी निना मागेसु ड्यूटी दा पुबगी हिंजांग दो खतंग अफबा थाव थोंबा अदुगुंबा ओइतायबको अदो सु जेंहलके होरेन दुम अइ ngasi जारगदि बाजार थोगे अन तौरिने अब दो मयाम असि से कमाइ तौदोना आइदो जेंगासे आबको जिकी करी पत्ता दो सिदा लैरे असि मोटलेबको अदो असिगिसे चामदोनी अइ हुजिकसिगा सिटलनी अब सिमाइना थादरे सिटलगा सिगिसिंगसे सिटना लोरे हुजिकसिदा अदुदगी इसिंग हापगा असि चामदो पिरनी अब की सस्पेंसिगा सिमनाते हापने अब इसे कइनोसु डायबिटीज ति पूरा फै हाइबको अखोय काकादो डायबिटीज तौरियबा माकी असि डेली थकपदने डायबिटीज नॉर्मल लैयबा से मेथी ने अबको मेथी सेना चामोस अमा लौरे दापसले दुगा सि इसिंगसे पवा चंबा ग्लास ने बा पवा चंबा ग्लास से असिगी ग्लास अनि हापे असिगिसे मचुजे ngang boi kainom tawno horen dum ayu halakebako adugi mongdo lakaneba aduga thangdadoineba manam jam nungsi yam thakpaso hawebako meyam ado musi lolaga jingminarasi makha aina dum osalini otrasu jayeba thani tang le thake kainom halake se yang ini pakai kulitnya apa si ani dereba asih buy one get one nya apa sih sarang lady ini apa sih kulit si fazadra se asih ma ahan maki life ta ahan da lipnya apa saya ini site itu bilang ya sih first time sih ada aduh maki maki kulit ahan da kulit ahan beli jawabnya apa
ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯤꯠꯂꯦꯕ ꯄ꯭ꯂꯦꯟꯒꯤ ꯉꯥꯛꯇ ꯂꯤꯠꯂꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯔꯥꯡ ꯃꯔꯥꯡꯕꯗꯤ ꯂꯤꯠꯇꯦꯕ ꯑꯗꯣ ꯃꯔꯥꯡ ꯃꯔꯥꯡꯕꯁꯤꯗꯤ ꯑꯩꯅꯗꯤ ꯌꯥꯝꯅ ꯄꯥꯝꯕꯗꯣ ꯃꯥꯅ ꯂꯤꯠꯇꯕ ꯑꯗꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯃꯣꯜꯗ ꯑꯗꯨꯝ ꯆꯠꯄꯗꯅꯦ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯑꯩ ꯑꯗꯨꯝ ꯄꯥꯏꯔ ꯍꯜꯂꯛꯄ ꯉꯥꯛꯇꯅꯦꯕ ꯂꯩꯗꯤ ꯌꯥꯝ ꯂꯩꯅꯤꯡꯉꯕ ꯂꯤꯠꯇꯤ ꯂꯤꯠꯍꯟꯅꯤꯡꯕꯗꯨꯒ ꯃꯥꯅ ꯂꯤꯠꯇꯕꯗꯨꯒꯅꯦ ꯑꯩꯅ ꯄꯨꯔꯛꯇꯕꯅꯦꯕꯀꯣ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯆꯤꯡꯗꯣꯂꯀꯥꯏꯗ ꯂꯩꯕ ꯃꯇꯝꯗ ꯃꯥ ꯐꯨꯔꯤꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯐꯨꯔꯤꯠꯇꯣ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯌꯦꯡꯕꯗ ꯐꯨꯔꯤꯠꯇꯣ ꯃꯥꯅ ꯂꯤꯠꯄꯁꯦ ꯌꯥꯝ ꯄꯤꯛꯅ ꯎꯏꯌꯦꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯍꯜꯂꯛꯄꯒ ꯀꯩꯅꯣ ꯀꯛꯂꯛꯄꯒꯤ ꯕꯤꯜ ꯀꯔꯥꯡꯒ ꯆꯦꯛꯀꯗꯣ ꯔꯦꯗꯤ ꯇꯧꯔꯒ ꯊꯝꯕꯤꯔꯦꯕ ꯑꯩꯅ ꯍꯥꯏꯕ ꯐꯤꯁꯦ ꯑꯣꯟꯊꯣꯛꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯂꯨꯄꯥ 100 ꯇꯥꯏꯌꯦꯕ ꯃꯥꯒꯤ ꯐꯨꯔꯤꯠꯇꯣ ꯑꯗ ꯐꯤꯗꯣ ꯑꯣꯟꯊꯣꯛꯁꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯃꯥꯒ ꯑꯣꯟꯊꯣꯛꯑꯔꯣꯏ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯤꯠꯄꯖꯥꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯐꯨꯔꯤꯠꯇꯨꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯑꯩꯗ ꯎꯟ ꯃꯆꯨꯒꯤꯅꯦꯕ ꯁꯤꯒ ꯕꯇꯟꯒ ꯄꯥꯜꯂꯗꯅꯅꯦ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯃꯅꯨꯡꯗ ꯂꯤꯠꯄꯗ ꯃꯑꯣꯡ ꯆꯥꯒꯗꯕ ꯐꯨꯔꯤꯠ ꯅꯠꯇꯦꯕ ꯉꯛꯁꯝꯁꯨ ꯁꯨꯃꯥꯏꯅ ꯀꯂꯔ ꯍꯥꯏꯐꯦꯠ ꯌꯥꯎꯔꯒ ꯕꯇꯟ ꯄꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯣꯟꯊꯣꯛꯁꯨ ꯍꯥꯏꯅ ꯉꯥꯡꯕꯗꯒꯤ ꯑꯗꯒꯤ ꯀꯩꯅꯣꯝꯇ ꯃꯥ ꯑꯗꯨꯝ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯔꯒ ꯆꯠꯄ ꯑꯣꯟꯊꯨꯔꯒ ꯑꯗꯒꯤ ꯑꯗꯨ ꯂꯨꯄꯥ 100 ꯇꯥꯏꯅ ꯂꯨꯄꯥ 100 ꯀꯥꯞꯆꯔꯒ ꯑꯁꯤ ꯐꯨꯔꯤꯠꯁꯦ ꯄꯨꯔꯛꯏꯕ ꯑꯁꯤ ꯕꯥꯏ ꯋꯥꯟ ꯒꯦꯠ ꯋꯥꯟꯅꯦꯕ ꯑꯗꯨꯗ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯃꯥ ꯍꯥꯏꯕ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯐꯤꯗꯣ ꯑꯣꯟꯊꯣꯛꯑꯦꯅ ꯍꯥꯏꯔꯤꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯗꯦꯂꯤꯚꯔꯤꯁꯨ ꯂꯥꯛꯀꯅꯤ ꯑꯉꯥꯡꯒꯤ ꯄꯦꯟꯁꯤꯜ ꯀ꯭ꯂꯦ ꯀꯔꯤ ꯀꯔꯥꯡ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯣ ꯌꯥꯝ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯗꯨꯁꯨ ꯂꯥꯛꯑꯒ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯡꯗꯣꯛꯑꯒ ꯈꯪꯅꯤꯡꯉꯤꯔꯣ ꯑꯇꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯗ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨꯁꯤ ꯁꯤꯗꯁꯨ ꯄꯣꯝꯃꯦ ꯑꯗꯨꯁꯦ ꯎꯕ꯭ꯔꯁꯦ ꯄꯣꯝꯃꯤꯁꯦ ꯑꯁꯤ ꯑꯦꯂꯔꯖꯤ ꯇꯧꯔꯛꯏꯅꯦꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯁꯣꯗꯁꯨ ꯄꯣꯝꯃꯦꯕ ꯄꯨꯝꯅꯃꯛ ꯄꯣꯝꯃꯦꯕ ꯑꯦꯂꯔꯖꯤ ꯇꯧꯔꯛꯏꯕ ꯍꯥꯏꯕꯗꯤ ꯉꯁꯤꯗꯣ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯑꯩꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯁꯨ ꯂꯩꯇꯕꯗꯨꯒꯅꯦ ꯃꯊꯛꯇ ꯀꯥꯔꯒ ꯑꯩꯒꯤ ꯖꯦꯅꯝ ꯀꯔꯤ ꯀꯔꯥꯅ ꯐꯥꯟꯗꯣꯛꯎꯔꯦꯕ ꯅꯥꯄꯤ ꯐꯥꯟꯗꯣꯛꯎꯔꯦꯕ ꯑꯗꯩ ꯏꯁꯤꯡ ꯈꯔ ꯍꯩꯅ ꯈꯣꯠꯅ ꯇꯧꯔꯝꯕꯗꯨꯒꯅꯦ ꯃꯥꯏ ꯇꯤꯟ ꯊꯦꯡꯉꯨꯔꯕ ꯀꯩꯅꯣꯗꯨꯒ ꯁꯤ ꯄꯣꯝꯃꯩ ꯌꯦꯡꯉꯣ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯒꯤ ꯑꯦꯕ꯭ꯔꯤꯗꯦꯁꯤꯅ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯩꯅ ꯁꯤꯗ ꯆꯤꯅꯤ ꯍꯥꯞꯄꯦ ꯆꯥꯃꯁ 2 ꯈꯛ ꯍꯥꯞꯄꯅꯤ ꯅꯨꯄꯥꯒꯤ ꯍꯣꯔꯦꯟ ꯆꯥꯗꯗꯤ ꯑꯃꯨꯛꯀ ꯃꯥꯒꯤ ꯆꯥ ꯊꯛꯇꯦꯕ ꯊꯛꯑꯁꯨ ꯁꯪꯒꯣꯝ ꯅꯪ ꯂꯥꯎꯅ ꯊꯛꯄꯗꯣ ꯑꯗꯨꯏꯗꯣ ꯄꯥꯝꯒꯜꯂꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯍꯥꯞꯄꯒ ꯊꯝꯗꯣꯏꯅꯦꯕ ꯁꯪꯒꯣꯝꯁꯤꯒ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯅꯩꯔꯅꯤ ꯁꯪꯒꯣꯝꯁꯤꯒ ꯇꯣꯉꯥꯟꯅ ꯆꯨꯝꯗꯣꯏꯅꯤ ꯑꯗꯨꯏꯗꯤ ꯆꯥꯃꯅꯥꯁꯦ ꯂꯩꯍꯧꯔꯦꯅ ꯑꯗꯨꯒꯤ ꯆꯥꯃꯅꯥꯗꯣ ꯑꯩꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯗ ꯍꯥꯞꯄ ꯌꯥꯔꯦꯅ ꯑꯗꯨꯅ ꯁꯤꯒ ꯆꯨꯝꯗ꯭ꯔꯨꯕꯅꯦꯕ ꯆꯥꯒꯤ ꯆꯥꯊꯤꯗꯣ ꯂꯩꯍꯧꯔꯦ ꯑꯁꯤꯁꯦ ꯀꯩꯅꯣꯗ ꯌꯦꯅꯝ ꯑꯋꯥ ꯐꯗꯤꯒꯣꯝꯗ ꯍꯥꯞꯇꯣꯏꯅꯦꯕ ꯑꯁꯤꯁꯨ ꯍꯣꯜꯂꯛꯀꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤꯁꯦ ꯁꯦ ꯁꯨꯃꯥꯏꯅ ꯆꯥꯏꯁꯤꯜꯂꯅꯤ A few moments later. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯤꯖꯦꯟ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯛꯑꯅꯤ ꯃꯤꯖꯦꯟ ꯑꯃ ꯂꯩꯔꯛꯀꯦꯀꯣ ꯅꯪ ꯂꯩꯔꯛꯄ ꯃꯤꯖꯦꯟꯗꯣ ꯑꯩꯅ ꯅꯣꯡꯃꯗꯅꯦ ꯃꯤꯖꯦꯟꯗꯣ ꯃꯅꯨꯡꯗ ꯍꯥꯏꯕ ꯀꯦꯟꯗꯤꯡꯒꯤꯗꯣ ꯂꯩꯇꯦ ꯐꯪꯉꯒ ꯂꯧꯅꯤꯅ ꯑꯃ ꯃꯆꯥ ꯑꯃ ꯅꯍꯥꯟꯗꯩ ꯆꯠꯂꯤꯗꯣ ꯊꯤꯕ ꯐꯪꯉꯛꯇꯦ ꯑꯇꯣꯞꯄ ꯂꯩꯔꯛꯀꯅꯨ ꯑꯗꯣ ꯀꯦꯟꯇꯤꯟꯗ ꯃꯤꯡꯖꯦꯟ ꯌꯣꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯤꯞꯁꯇꯤꯛ ꯇꯩꯔꯅꯤ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯇꯩꯗꯣꯏꯅꯦꯕ ꯈꯤꯇꯪ ꯇꯩꯁꯟꯒꯦ ꯑꯩ ꯍꯧꯖꯤꯛꯅꯦ ꯌꯨꯝ ꯚꯔꯥ ꯄꯤꯕ ꯆꯠꯇꯣꯏꯅꯦꯕ ꯀꯨꯏꯔꯦꯕ ꯄꯤꯗꯕꯅꯦ ꯌꯨꯝ ꯚꯔꯥꯁꯦ ꯊꯥ 2 ꯁꯨꯔꯦꯕ ꯄꯤꯗꯕ ꯄꯩꯁꯥ ꯈꯔ ꯃꯑꯣꯡ ꯆꯥꯗꯗꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯨꯝ ꯚꯔꯥꯁꯨ ꯄꯤꯊꯣꯛꯑꯝꯃꯅꯤ ꯑꯗꯨꯒ ꯀꯥꯔꯦꯟ ꯕꯤꯜꯁꯨ ꯄꯤꯊꯣꯛꯑꯝꯃꯅꯤ ꯀꯥꯔꯦꯟ ꯕꯤꯜꯁꯨ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯀꯥꯔꯦꯟ ꯕꯤꯜꯁꯨ ꯄꯤꯗꯕ ꯑꯗꯣ ꯈꯪꯗꯦ ꯀꯥꯔꯦꯟ ꯕꯤꯜꯗꯨꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝꯃꯒꯗꯤ ꯄꯤꯔꯝꯃꯔꯣꯏ ꯄꯤꯔꯒꯗꯤ ꯑꯗꯨꯝ ꯄꯤꯔꯝꯃꯅꯤ ꯃꯑꯣꯡ ꯌꯦꯡꯉꯅꯤ ꯑꯗꯨꯏ ꯃꯊꯪꯗ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯕꯖꯥꯔꯗꯁꯨ ꯊꯣꯛꯎꯅꯤ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯩꯀꯩ ꯀꯣꯁꯃꯦꯇꯤꯛꯀꯤ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯑꯃꯅꯤ ꯂꯩꯔꯛꯀꯅꯤ ꯂꯤꯀ꯭ꯋꯤꯠ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯣꯁꯃꯦꯇꯤꯛꯀꯤ ꯄꯣꯠ ꯂꯧꯐꯝꯗ ꯂꯩꯔꯦꯕ ꯄꯣꯠ ꯑꯃ ꯂꯩ रेड या मैरून क्या रेड या मैरून रेड देना ꯂꯦꯛꯃꯤꯒꯤꯗꯣ 95 ꯇꯥꯏꯌꯦꯕ ꯑꯗꯣ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯁꯤꯌꯥꯒꯤꯁꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ ꯄꯇꯤ ꯆꯥꯕꯒꯤ ꯀꯇꯟ ꯂꯩꯍꯧꯗꯕꯗꯣ ꯀꯇꯟ ꯑꯃ ꯂꯧꯔꯦ 80 ꯂꯦꯛꯃꯤꯒꯤ ꯑꯁꯦꯡꯕ ꯂꯦꯛꯃꯤꯒꯤ ꯂꯩꯔꯝꯗꯦ शिल्पा 15 का है और दिवा है डिबा का कितने का है 7 का है लेकिन साइज नहीं मिलेगा साइज छोटा है और बड़ा है 1 hour later. ꯄꯣꯠ ꯆꯩ ꯂꯩꯔ ꯄꯤꯔꯝꯃꯦ ꯁꯤꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯇꯤꯜꯍꯧꯁꯦ ꯉꯁꯤ ꯁꯤꯁꯦ KG 2 ꯑꯣꯏꯇꯥꯏꯀꯣ ꯃꯌꯥꯝ ꯌꯥꯝꯃꯦ ꯇꯤꯜꯍꯧꯁꯦ ꯈꯪꯗꯦ ꯇꯤꯜꯍꯧ ꯍꯣꯡꯅ ꯇꯧꯔꯤꯔꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯛꯇꯤ ꯍꯧꯖꯤꯛꯁꯤ ꯄꯤꯔꯝꯃꯒ ꯃꯥ ꯃꯊꯧꯒꯤ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛ ꯉꯥꯁꯤꯗꯤ ꯑꯁꯤ ꯑꯣꯏꯅ ꯂꯩꯔ ꯉꯥꯁꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯤꯒꯤꯁꯦ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯒ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯉꯥꯁꯤꯡꯁꯦ
ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ ꯆꯥꯝꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯥꯞꯄꯅꯤ ꯊꯨꯝ ꯍꯥꯞꯄꯦ ꯆꯦꯡꯒꯪ ꯈꯔ ꯍꯥꯞꯄꯦ ꯐꯗꯤꯒꯣꯝꯁꯨ ꯍꯥꯞꯄꯤ ꯀꯥꯁꯃꯤꯔ ꯂꯥꯜ ꯃꯤꯔꯆꯁꯦ ꯑꯁꯤꯗꯤ ꯑꯩ ꯗꯤꯕꯥꯁꯦ ꯑꯩꯒꯤ ꯁꯨꯡꯂꯧ ꯂꯧꯊꯣꯛꯇꯔꯦ ꯑꯣꯏꯃ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ ꯊꯥꯎ ꯑꯍꯤꯡꯕ ꯈꯤꯇꯪ ꯍꯥꯞꯀꯦꯀꯣ ꯇꯣꯠꯅꯕꯒꯤ ꯃꯔꯨꯝꯁꯤꯗꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯧꯋꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯅꯨꯄꯥꯗ ꯍꯧꯖꯤꯛ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯎꯆꯤ ꯀꯨꯞ ꯂꯩꯔꯤꯕꯁꯦ ꯎꯆꯤ ꯑꯃ ꯊꯣꯛꯂꯛꯏꯕ ꯅꯪ ꯑꯝꯇ ꯂꯧꯊꯣꯛꯑꯣꯔꯥ ꯇꯧꯔꯨꯅꯨ ꯊꯣ ꯕꯕꯥ ꯇꯧꯍꯜꯂꯨ ꯊꯣ ꯆꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯕꯤꯅꯥꯁꯅ ꯇꯧꯔꯤꯕ ꯃꯈꯥꯗ ꯆꯤꯡꯊꯣꯔꯛꯏꯕ ꯇꯂꯧꯊꯨꯅꯤ ꯅꯨꯄꯥ ꯇꯞꯅ ꯇꯧ ꯇꯞꯅ ꯆꯤꯡꯊꯣꯔꯛꯑꯣ ꯀꯔꯤꯒꯤꯅꯣ ꯐꯥꯖꯟ ꯊꯝꯃꯤꯗꯣ ꯑꯕꯤꯅꯥꯁꯅ ꯇꯧꯔꯤꯃꯤ ꯇꯞꯅ ꯆꯤꯡꯊꯣꯔꯛꯑꯣ ꯇꯞꯅ ꯀꯔꯤꯅ ꯇꯧꯔꯤꯅꯣ ꯆꯦꯡꯒꯦ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯆꯦꯡꯒꯦ ꯆꯦꯂꯥꯎ ꯑꯗꯨ ꯆꯦꯡꯒ ꯃꯌꯥꯝ ꯎꯆꯤꯁꯦ ꯃꯈꯣꯟ ꯊꯣꯛꯍꯜꯂꯒ ꯑꯩ ꯅꯨꯄꯥꯗ ꯄ꯭ꯔꯦꯡ ꯇꯧꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯦꯟꯖꯥꯡꯁꯦ ꯃꯨꯟꯂꯛꯇꯣꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯧꯖꯤꯛ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯒꯤꯁꯦ ꯍꯦꯟꯖꯥꯡꯁꯦ ꯃꯨꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗꯨ ꯐꯗꯤꯒꯣꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯑꯣꯏꯅ ꯍꯦꯛꯎꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯀꯪꯉꯦ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅ ꯍꯟꯗꯛ ꯃꯔꯛ ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥ ꯑꯃ ꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯎꯔꯕꯅꯤꯅꯅꯦ ꯁꯤꯗꯤ ꯏꯁꯤꯡ ꯑꯗꯨꯝ ꯍꯩꯌꯦꯕ ꯑꯩꯅꯅꯦ ꯁꯨꯝ ꯃꯅꯨꯡꯒꯤꯁꯦ ꯏꯁꯤꯡ ꯍꯩꯕꯤꯔꯨꯗꯦꯕ ꯌꯥꯝꯅꯅꯦ ꯑꯗꯨꯅ ꯀꯪꯉꯦꯕ ꯑꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯇꯣꯟ ꯑꯀꯪꯕꯁꯦ ꯑꯁꯤꯁꯦ ꯁꯣꯏꯗꯠꯈ꯭ꯔꯅꯦꯕ ꯑꯗꯨꯗꯒꯤ ꯑꯐꯕꯁꯤꯡꯗꯣ ꯍꯥꯞꯄꯅꯤ ꯏꯟꯖꯥꯡꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯀꯪꯕꯁꯤꯡꯗꯣ ꯑꯩꯅ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯁꯤꯒꯤꯁꯦ ꯀꯪꯗꯕꯁꯤꯡꯁꯦ ꯑꯁꯤ ꯍꯥꯞꯄꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯩꯅ ꯈꯔ ꯆꯥꯎꯅ ꯁꯣꯏꯔꯦ ꯑꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯦ ꯃꯤꯒꯤ ꯇꯦꯡꯀꯣꯠꯅꯦꯕ ꯍꯩꯖꯥꯡ ꯈꯔ ꯍꯥꯞꯄꯒ ꯑꯩ ꯑꯗꯨꯝ ꯊꯤꯡꯗꯣꯛꯈ꯭ꯔꯒꯦ ꯉꯁꯤ ꯑꯁꯤꯒꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯍꯥꯞꯇꯣꯏꯅꯦ 2 hours later. ꯃꯌꯥꯝ ꯄꯇꯤ ꯇꯥꯔꯁꯤ ꯁꯤ ꯄꯇꯤ ꯇꯥꯔꯦ ꯑꯗ ꯄꯇꯤ ꯆꯩ ꯈ꯭ꯋꯥ ꯀꯨꯏꯔꯦꯕ ꯂꯩꯇꯕꯅꯦ ꯂꯁꯤꯡ ꯂꯩꯕꯒꯤ ꯃꯇꯝꯗ ꯇꯥꯏꯃꯤꯡꯗ ꯆꯥꯟꯅꯗꯕ ꯁꯨꯃꯥꯏꯅ ꯀꯥꯞꯁꯤ ꯑꯣꯟꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁꯤꯒꯒꯤ ꯍꯦꯜꯍꯟꯕ ꯌꯥꯗꯦꯕ ꯄꯇꯤꯒꯤ ꯑꯁꯥꯡꯕꯒꯤ ꯆꯥꯡꯁꯦ ꯁꯤ ꯈꯛꯇꯪ ꯁꯥꯡꯒꯗꯕ ꯄꯇꯤ ꯑꯃꯅ ꯁꯥꯡꯕꯒꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯩꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯂꯩꯔꯛꯄꯗꯣ ꯑꯁꯤꯒ ꯂꯩꯔꯦ ꯄꯔꯦꯡꯗꯣ ꯁꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯏꯒꯤ ꯂꯩ ꯄꯔꯦꯡꯗꯣ ꯄꯤꯛꯇꯛ ꯇꯧꯕ ꯃꯆꯥꯅꯦꯕ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯂꯩꯇꯦ ꯑꯗ ꯃꯌꯥꯝ ꯆꯤꯆꯦ ꯍꯣꯏ ꯊꯨꯡꯉꯔꯦꯕ ꯎꯃꯥ ꯅꯪꯅꯦ ꯅꯪ ꯃꯁꯛ ꯂꯋꯥꯏꯅ ꯂꯣꯏꯔꯤꯅꯦ ꯆꯠꯁꯤꯂꯥꯅ ꯍꯦ ꯁꯩꯇ ꯀꯩꯅꯣꯒꯤ ꯅꯣꯏ ꯈꯨꯟꯒꯤꯅꯦ ꯕꯥꯔꯃꯨꯅꯤꯒꯤ ꯅꯉꯣꯟꯗ ꯏꯅꯦ ꯆꯤꯡꯊꯣꯛꯏ ꯅꯉꯣꯟꯗ ꯏꯅꯦ ꯆꯤꯡꯊꯣꯛꯏ ꯍꯥꯏꯌꯦ ꯉꯥꯡꯉꯤꯁꯤ ꯅꯕꯥꯏꯅ ꯊꯦꯡꯉꯦꯅ ꯇꯧꯅꯕ ꯅꯨꯄꯤ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔꯦ ꯌꯨꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯐꯪꯗꯕ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯑꯩꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯅꯦ ꯀꯩꯁꯨꯝ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯖꯥꯝꯅ ꯄꯨꯔꯛꯑꯒꯅꯦ ꯃꯥꯡꯉꯦꯕ ꯖꯥꯝꯅꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅꯅꯦ ꯅꯣꯡꯃꯒꯤ ꯅꯤꯅꯤ ꯈꯛꯀꯤ ꯆꯥꯕꯩꯗꯣ ꯑꯦꯝꯅꯦꯁꯨ ꯃꯥꯛꯁꯨ ꯅꯪꯗ꯭ꯔꯦ ꯑꯗꯨꯏ ꯃꯊꯪꯗꯁꯨ ꯖꯥꯝꯅ ꯄꯨꯔꯛꯑꯒ ꯑꯩꯒꯤꯁꯨ ꯃꯥꯡꯉꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠ ꯄꯣꯔꯛꯏꯀꯣ ꯍꯩꯕꯣꯡ ꯄꯣꯔꯛꯏꯅꯦ ꯆꯥ ꯆꯈꯣꯝ ꯑꯃ ꯂꯣꯜꯂꯒ ꯑꯗꯒꯤ ꯁꯟꯙꯥꯋꯥꯏꯔꯝꯗ ꯆꯥꯕꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯉꯥ ꯄꯤꯕꯤ ꯑꯅꯤꯒ ꯄꯤꯔꯛꯏꯕ ꯑꯩꯅ ꯁꯤ ꯄꯤꯔꯣꯏꯅ ꯀꯦꯛꯂ ꯀꯩꯅꯣ ꯁꯤꯕꯣ ꯀꯦꯛꯅꯤ ꯑꯗꯨꯏ ꯃꯌꯥꯝ ꯏꯀꯥꯏꯊꯕꯤ ꯄꯣꯔꯛꯑꯦ ꯃꯌꯥꯝꯅ ꯏꯀꯥꯏꯊꯕꯤꯒ ꯄꯥꯟ ꯏꯔꯣꯟꯕꯒ ꯁꯥꯡꯗꯕꯅꯤ Later. ꯑꯗꯣ ꯃꯌꯥꯝ ꯄꯥꯔꯁꯦꯜ ꯂꯥꯛꯑꯦ ꯑꯗꯣ ꯌꯦꯡꯉꯣ ꯑꯁꯤꯒꯤꯁꯦ ꯌꯥꯝꯅ ꯃꯇꯜ ꯆꯥꯏꯕ ꯄꯦꯟꯁꯤꯜꯁꯤꯗ ꯌꯥꯎꯔꯤꯁꯦ ꯄꯦꯟꯁꯤꯜ 50ꯅꯤ ꯑꯗꯨꯒ ꯀꯇꯔ 2 ꯑꯉꯥꯡꯒꯤ ꯀ꯭ꯂꯦ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯄꯦꯟꯁꯤꯜꯁꯤꯁꯨ ꯌꯦꯡꯉꯣ ꯐꯖꯕꯅꯤ ꯌꯥꯝꯅ ꯃꯊꯪꯗꯁꯨ ꯏꯔꯦꯖꯔ ꯍꯥꯞꯄꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯃꯤꯅ ꯎꯕꯤꯕ ꯂꯩꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯊꯝꯃꯒꯦ ꯕꯥꯏ ꯕꯥꯏ